ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯉꯁꯤꯗꯤ FDꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ FDꯒꯤ ꯐꯨꯜ ꯐꯣꯝꯁꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯍꯥꯏꯕꯅꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕꯦꯡ ꯑꯃꯗꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯇꯧꯕ ꯌꯥꯏ ꯁꯔꯀꯥꯔꯒꯤ ꯕꯦꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯁꯤꯡꯗ ꯆꯞ ꯃꯥꯟꯅꯅ FDꯁꯤ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯒꯦ ꯈꯜꯂꯤꯕ ꯕꯦꯡ ꯅꯠꯇ꯭ꯔꯒ ꯄꯣꯁ ꯑꯣꯐꯤꯁꯇꯨꯗ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯒꯗꯕꯅꯤ FDꯗ ꯄꯩꯁా ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯎꯕ ꯌꯥꯒꯅꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯁꯤꯗ ꯏꯁꯥ ꯏꯊꯟꯗꯒꯤ ꯑꯣꯏꯅ ꯊꯝꯂꯕꯁꯨ ꯌꯥꯏ ꯑꯃꯗꯤ ꯖꯣꯏꯟ ꯑꯣꯏꯅ ꯊꯝꯃꯤꯟꯅꯔꯕꯁꯨ ꯌꯥꯒꯅꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤ ꯑꯩꯈꯣꯏꯅ ꯕꯦꯡ ꯑꯃꯗ ꯇꯧꯕ ꯃꯇꯝꯗ ꯕꯦꯡ ꯑꯃꯒ ꯔꯤꯇꯔꯟ ꯄꯔꯁꯦꯟꯇꯦꯖꯁꯤ ꯃꯥꯟꯅꯗꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯁꯔꯀꯥꯔꯒ ꯃꯥꯟꯅꯗꯦ ꯄ꯭ꯔꯥꯏꯚꯦꯠꯁꯤꯡꯒꯤꯁꯨ ꯃꯥꯒꯤ ꯐꯤꯛꯁ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟ ꯂꯩꯕ ꯕꯦꯡ ꯑꯃꯗ ꯍꯦꯛꯇ ꯇꯧꯕꯤꯔꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯊꯝꯕꯁꯤ ꯃꯁꯤꯗ ꯔꯤꯛꯁ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯄꯩꯁꯥꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟꯗꯁꯨ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯑꯗꯣꯝꯅ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯗꯣꯀꯨꯃꯦꯟ ꯈꯔ ꯆꯪꯒꯅꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨꯗꯤ ꯏꯁꯥꯒꯤ KYC ꯆꯪꯒꯅꯤ KYC ꯁꯤꯗ ID PAN ꯀꯥꯔꯗ ꯑꯙꯥꯔ ꯀꯥꯔꯗ ꯃꯁꯤ ꯆꯪꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛꯇ ꯌꯥꯎꯕ ꯌꯥꯒꯅꯤ ꯑꯣꯐꯂꯥꯏꯟꯗ ꯌꯥꯎꯕꯤꯒꯦ ꯍꯥꯏꯔꯒꯅ ꯕꯦꯡ ꯑꯃꯗꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯅ ꯑꯗꯣꯝꯅ ꯌꯥꯎꯒꯗꯧꯔꯤꯕ ꯕꯦꯡꯗꯨꯒꯤ ꯃꯁꯥꯒꯤ ꯑꯦꯞ ꯑꯃ ꯂꯩꯒꯅꯤ ꯋꯦꯕꯁꯥꯏꯠꯁꯨ ꯂꯩꯒꯅꯤ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯕꯁꯨ ꯌꯥꯒꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯍꯥꯏꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ SBIꯒꯤ ꯑꯣꯏꯅꯗꯤ ꯌꯣꯅꯣ ꯑꯦꯞꯇꯒꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯒꯅꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,000,000 ꯑꯗꯨꯒ ꯌꯥꯝꯂꯕꯗ ꯂꯨꯄꯥ 15,00,000 ꯃꯁꯤ ꯐꯥꯎꯕ ꯊꯝꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ SBIꯗ ꯄꯩꯁꯥꯁꯤ ꯊꯝꯕ ꯇꯥꯔꯒꯗꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤ ꯍꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯊꯝꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯇꯔꯟ ꯄꯔꯁꯦꯟꯇꯦꯖꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯂꯩ ꯅꯨꯃꯤꯠ 5 ꯅꯨꯃꯤꯠ 45 ꯐꯥꯎꯕꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯥꯔꯒꯅ 3.50% ꯃꯁꯤ ꯏꯟꯇꯔꯦꯁ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ 46 ꯗꯦꯖꯗꯒꯤꯅ 179 ꯗꯦꯖ ꯐꯥꯎꯕꯗ ꯑꯣꯏꯇꯥꯔꯒꯅ 5.50% ꯃꯁꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ 180 210 ꯐꯥꯎꯕꯒꯤ ꯑꯣꯏꯇꯥꯔꯒꯅ 6.25% ꯁꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯔꯁꯦꯟꯇꯦꯖꯁꯤꯡ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ 1% ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯛꯀꯅꯤ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ 2 ꯐꯥꯎꯕꯒꯤ ꯊꯝꯕ ꯑꯣꯏꯕ ꯇꯥꯔꯒꯅ 6.80% ꯁꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯆꯍꯤ 2ꯗꯒꯤꯅ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯊꯝꯕ ꯑꯣꯏꯇꯥꯔꯒꯗꯤ 7% ꯑꯁꯤ ꯑꯣꯏꯒꯅꯤ ꯆꯍꯤ ꯁꯥꯡꯅ ꯊꯝꯂꯤꯕ ꯃꯈꯩ ꯄꯔꯁꯦꯟꯇꯦꯖꯁꯦ ꯈꯔ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ ꯍꯥꯏꯔꯤꯕ ꯄꯔꯁꯦꯟꯇꯦꯖꯁꯤꯡ ꯑꯁꯤꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ 1% ꯑꯃꯨꯛ ꯑꯦꯗ ꯇꯧꯒꯅꯤ ꯃꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯕ ꯁꯦꯟꯐꯝ ꯈꯔ ꯂꯩꯔꯕ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇꯗꯤ ꯁꯤꯖꯤꯟꯅꯈꯤꯔꯣꯏ ꯊꯥ 4-5 ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯒꯅꯤꯅ ꯈꯪꯕꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤꯀꯣ ꯃꯗꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤꯗ ꯊꯝꯃꯒ ꯍꯥꯏꯔꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯤꯕ ꯁꯦꯟꯗꯣꯏ ꯑꯁꯤ ꯑꯗꯣꯝꯅ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯄꯩꯁꯥꯁꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯦꯁꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯁꯨ ꯀꯥꯒꯅꯤ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯃꯁꯤꯁꯨ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯨꯄꯥ 1,00,000 ꯆꯍꯤ 10ꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 5ꯒꯤꯀꯣ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯑꯣꯏꯅ ꯔꯤꯇꯔꯟ ꯂꯥꯛꯀꯗꯧꯔꯤꯕꯁꯤ 7%ꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤꯁꯤꯗ ꯆꯍꯤ 10ꯗ ꯆꯍꯤ 5ꯗ ꯀꯌꯥ ꯐꯪꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯜꯀꯨꯂꯦꯁꯟ ꯑꯁꯤꯗ ꯁꯣ ꯇꯧꯖꯔꯤꯕꯁꯤ ꯂꯨꯄꯥ 1,00,000ꯁꯤ ꯂꯝꯁꯝ ꯑꯣꯏꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗ ꯂꯨꯄꯥ 1,00,000ꯁꯤ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯅꯨꯋꯦꯜꯒꯤ ꯆꯍꯤꯒꯤ ꯀꯥꯔꯛꯀꯗꯕ ꯁꯦꯟꯗꯣꯏꯁꯤꯅ ꯂꯨꯄा 8ꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤꯗꯩꯁꯤꯗ ꯆꯍꯤ 10 ꯊꯝꯕꯗ ꯀꯌꯥ ꯐꯪꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10,000ꯁꯤ ꯆꯍꯤ 10 ꯊꯝꯕ ꯃꯇꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯁꯤ ꯂꯨꯄꯥ 2,189,989.83 ꯅꯦꯕꯀꯣ
ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯇꯣꯇꯦꯜ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯨꯟꯒꯠꯈꯤꯕ ꯁꯦꯟꯐꯝꯁꯤꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯗ ꯀꯥꯔꯛꯂꯤꯕ ꯏꯟꯇꯔꯦꯁꯁꯤꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ 159.73 ꯁꯤ ꯐꯪꯉꯦ ꯆꯍꯤ 10 ꯊꯝꯕꯗ ꯊꯝꯂꯤꯕ ꯄꯩꯁꯥꯁꯤꯒꯤ ꯗꯕꯜꯗꯤ ꯑꯣꯏꯈꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨꯄꯥ 50,000 ꯁꯤ ꯆꯍꯤ 10 ꯊꯝꯕ ꯃꯇꯝꯗ ꯀꯌꯥ ꯐꯪꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ per annum 7% ꯑꯣꯏꯕ ꯃꯇꯝꯗ ꯂꯨꯄꯥ 50,000 ꯊꯝꯕꯁꯤ나 ꯆꯍꯤ 10 ꯊꯝꯕ ꯃꯇꯝꯗ ꯂꯥꯛ ꯑꯃꯒ ꯂꯨꯄꯥ 68.87 ꯁꯤ ꯐꯪꯉꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯑꯦꯃꯥꯎꯟꯗꯤ 50,000 ꯂꯩꯖꯔꯦ ꯑꯗꯨꯒ 인트레스트 ꯑꯦꯃꯥꯎꯟ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯁꯤꯅ ꯂꯨꯄꯥ 50,000가 68.38 ꯁꯤꯅꯤ ꯃꯔꯨꯞ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯀꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯍꯥꯏꯖꯔꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯌꯥꯎꯅꯤꯡꯕ ꯇꯥꯔꯒꯗꯤ ꯕꯦꯡꯛ ꯑꯃꯗꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯁꯣꯏꯗꯅ ꯈꯟꯅ ꯇꯥꯟꯅꯕꯤꯌꯨ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔ ꯐꯩ ꯀꯥꯟꯅꯩ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯁ ꯑꯣꯏꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ